Phadok ki matam helava foreigner singna masa masagi maramda hannaba court ta wakalaklabadi makhoi masagi maramdamda hannaba soidan honagani haina High Court of Manipur ki Judge Justice Ahanten Bimol na fongdokhrei wafamasi Manipur Central Jail Imphal da leiriba inmate singi oiba legal awareness kam welfare program da mahangna fongdokhibani Manipur State Legal Services Authority Masal Sana Sinduna ngasi Manipur Central Jail Imphal da pangthokhiba thormaduda Masal Sagi Executive Chairman soiriba High Court of Manipur ki Judge Justice Ahanten Bimol hai miyoibagi khwaidagi mamal yamba pochak asi aikhoigi thawai asini thawai dagi hena mamal naiba pochak leite miyoibagi thawai asigi hek mathangda yamda mamal leiba pochak ama oiriba asina apha pun leitaba ningtamba haiba sini ngasi mafam asida leidiba inmate sing asina khwaidagi pamlamgadaba asi ningtamba haiba si oiramgani thajai ngasi aikhoina mafam asida lakliba si jail da leidiba inmate sing da asa amadi inod pibane jail da leidiba sing asida legal gi oiba mateng pina ba masal sana tongan ba thorang kya paikhatli hauzik jail da leidiba sing asina makhoi gi case single pina ba advocate leite haina waningai leite ngasi gi makhoi ki damak lemna legal ad pina ba madi case le pina ba high court ta panel lawyer amadi masal sagi panel lawyer kaya leidi masigi mathakta court khudingmakta jail da leidiba singi damak legal ad defense counsel thamli jail da leiriba singna court ta appeal thaning ba yaurga su jail da leiriba legal aid volunteers singatana biu haina mahangna fongdoki jail da leiriba foreigners singi matang da paladuna mahangna makhatana hai foreigners ek ki makhada chahi ohum gi phadok matam helaba singna masa gi maram da hanna ba court wakat piu masigi damak mari leinaba lawyers singatana biu court na phadok matam suraba foreigner inmate sing mayum da halanna ba khonagani mamang da su hiram asigi matang da state lengak na case lokhatuna foreigner kuntra ro masa gi mayum da halan khiba laikhrabani haina mahangna makhata khi अखोइना होजिक लीगल एड एन अखोइना हारिबसी उपाय लेत्रबा मार्जिनलाइज होबा पैसा लेजद्रबा मिचंग लेजद्रबा उपाय लेजद्रबा सिंगदा अखोइना खोंग थोंगना लागा नखोइगी दमकता कोर्ट थेंगना हाइदना अखोइना हाइगे हाइदना फोंदोके हाइदना लाकपनी होजिक अखोइगी अंडर ट्रायल प्रिजनर सिंग कन्विक्ट सिंग फॉरेन इनमेट सिंग नखोइगी दमकता एवरी कोर्ट खुदिमकता अखोइना लीगल एड डिफेंस काउंसिल है मतिक चाबो किल मैम थमी अदु नोइ सिजनबा यागनी होजिक होजिक नखोइ कैसु नुंसाथी नु नवैना उकिल नेक्ट्रे हाइबगी किसु दरकार लेते अदुगा अखोइगी फॉरेन की इन्वेस्टिंग नोइदा हाइनिंगबा अमना फॉरेनर्स एक की मखादा अखोइगी सही हुम लेगदो फादोक तो कोई लान करे कोई हंजरगे हाइदना हाइबदु होजिक ngमददना लेरिबसे अखोइना सोइदनो चिंगनगनु यामना थुना थादा नते सहीदा नते नुमित्ता याम थुना तौरुकनबा कोई अदुम तौगनी अदुम नोइ हायु नोइगी लमदा कोई हन्ननबा तोहनगनी अदुना निंगनगनु ngasimak khudong chabase lawbiu aduga nakhoigi damakta case thadana yumda thuna hannanaba tawbe yagani Ngasigi Thauramadu High Court of Manipur ki Judge Justice Ahanten Bimol, High Court of Manipur ki Judge Justice Aribam Guneshwar Sharma, DGP Prison Arvind Kumar, ADGP HRIG, Dr. I.K. Muiba, Manipur State Legal Services Authority Member Secretary, Alek Muiba Amadi, Manipur Central Jail SP, Badrika Namaru Bamichunglen Singoina Sarukyaki. Thauramadu Manipur Central Jail Imphal Ladiba Inmate Singh da Masal Sagi Maiketigia Chamba Kudol Pot Singh Kushinaki. Thormaduda Rights of Prisoners and Welfare Program for Prisoners Haibahiramda Masal Sagi Additional Member Secretary is Mangalevina Resource Person Oina Wangangki.